WANGOI Khaidem MAMANG LEIKAI da Khaidem Ongbi Chaoba Devi ki Mihat pu Yaningdaba Phongdoktuna Wakat Meepham Phamkhre JHC against the brutal murder of Khaidem Ongbi Chaoba Devi, wife of Khaidem Nareshwar Boinau Singhi convener Khaidem Lukhoina Paumi Singda Phongdorakpada Thodok adu khul LEIKAI aduda amukta thokidriba thodok amani Matung tarakpadasu amuk hanna thokhanba pamde maram aduna mari lenaba department Mihat ase Gilangla langsin pung kunmari gi manungda putoktuna maralaiba singbu cherak pibiu amadi achumba fangnaba honabada leiriba khun thangnaba CSO sing amadi miyam punna mihat asigi mayokta lepiduna achumba puthok hanbada mating pangbiu haina apel tawrakli asi baksang asigi achumba langlang jin puthokchiba wa koi jesi site gi akhanba kongin changan duna mari leinaba khogi sakai gi site ta amadi haya othosing tana jaraga asi basi langlang asumba puthok chibawa koi lep letana khongjang asi changjang gi haduna jesi site gi lepseri leitabagi imagi asumba langlang jin khangdibawa asi baksang asi ju koi lobjagiro jesi site